ꯃꯌꯥꯝꯕꯨ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯠꯊꯖꯔꯛꯂꯤꯕ ꯋꯥꯔꯤ ꯄꯔꯦꯡ ꯑꯁꯤꯗ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯁꯟ ꯁꯦꯟꯕ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯈꯤꯕ ꯊꯣꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯈꯝꯕꯅ ꯃꯆꯦꯝꯅ ꯂꯩꯕꯤꯕ ꯊꯥꯡꯖꯧ ꯑꯗꯨ ꯄꯨꯔꯒ ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎ ꯀꯥꯗꯨꯅ ꯁꯤꯡ ꯆꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯆꯟꯕ ꯁꯤꯡꯗꯨ ꯄꯤꯛꯅ ꯄꯤꯛꯅ ꯈꯥꯏꯗꯣꯛꯂꯒ ꯃꯄꯨꯜ ꯄꯨꯜꯂꯒ ꯃꯆꯦꯝꯅ ꯀꯦꯒꯦ ꯑꯋꯨꯟ ꯀꯩꯊꯦꯜꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯡ ꯌꯣꯟꯗꯨꯅ ꯑꯁꯤꯠꯄ ꯃꯃꯜꯅ ꯆꯦꯡ ꯋꯥꯜꯂꯒ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯆꯥꯃꯤꯟꯅꯩ꯫ ꯅꯣꯡꯃ ꯑꯃꯅ ꯂꯣꯛꯇꯥꯛꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯒ ꯃꯆꯦꯝꯅ ꯌꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯝꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯡ ꯆꯟꯕ ꯑꯃꯗꯤ ꯉꯥ ꯐꯥꯔꯒ ꯃꯆꯦꯝꯅ ꯌꯣꯟꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯅ ꯆꯥꯕꯗꯒꯤ ꯂꯦꯝꯃꯛꯄ ꯁꯦꯜꯅ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯒꯤ ꯁꯦꯠꯅ ꯏꯟꯅꯕ ꯃꯐꯤ ꯃꯔꯣꯜ ꯂꯩ꯫ ꯋꯥꯅ ꯍꯤꯡꯂꯝꯕ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯗꯣ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯊꯨꯡꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯖꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯤꯡꯈꯨ ꯅꯍꯥ ꯇꯦꯜꯍꯩꯕꯅ ꯂꯝꯂꯦꯟ ꯍꯥꯎꯇꯛꯇꯒꯤ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯗꯨꯅ ꯄꯨꯔꯛꯏ ꯍꯥꯏꯕꯒꯤ ꯁꯟꯒꯤ ꯃꯃꯤꯡꯕꯨ ꯈꯨꯔꯨꯝ ꯁꯟ ꯀꯧꯗꯨꯅ ꯌꯣꯛꯈꯤꯕ ꯈꯨꯔꯨꯝ ꯁꯟ ꯑꯉꯥꯡꯕꯗꯨ ꯃꯄꯥꯡꯒꯜ ꯁꯔꯦꯞ ꯐꯥꯔꯛꯇꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯁꯟꯒꯣꯟꯗ ꯀꯣꯝꯐꯤ ꯋꯥꯡꯅ ꯈꯥꯗꯨꯅ ꯄꯧꯔꯣꯟ ꯂꯣꯟꯗꯨꯅ ꯊꯝꯈ꯭ꯔꯦ, ꯃꯄꯥꯟꯗ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯉꯣꯝ ꯁꯥꯒꯩꯒꯤ ꯐꯝꯅꯥꯏꯕ ꯈꯨꯟꯊꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯃꯥ ꯈꯨꯔꯥꯏ ꯂꯩꯃꯒꯤ ꯃꯄꯥꯔꯤ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯝꯕꯗꯨ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯗꯨꯅ ꯁꯟꯁꯦꯟꯂꯣꯏ ꯍꯟꯖꯕ ꯑꯣꯏꯕꯗꯒꯤ ꯆꯍꯤ 8 ꯄꯥꯅꯥ ꯂꯝꯖꯦꯜ ꯊꯣꯏꯗꯨꯅ ꯃꯨꯛꯅꯥ ꯀꯥꯡꯖꯩꯗ ꯃꯄꯥ ꯂꯩꯇꯗꯅ ꯁꯦꯂꯨꯡꯕ ꯍꯥꯞꯇꯨꯅ ꯅꯤꯡꯊꯧꯒꯤ ꯈꯨꯟꯈꯥ ꯄꯅꯥꯒꯤ ꯄꯅꯥ ꯃꯀꯣꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯤꯡꯈꯨ ꯅꯍꯥ ꯇꯦꯜꯍꯩꯕꯒꯤ ꯈꯨꯟꯊꯛ ꯄꯅꯥꯗꯤ ꯇꯥꯔꯤ ꯅꯃꯣꯏꯖꯥꯝꯕꯅ ꯃꯀꯣꯛ ꯑꯣꯏꯔꯤ꯫ ꯋꯥꯡꯉꯨ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯄꯤ ꯊꯥꯗꯣꯏ ꯆꯤꯡꯂꯥꯏꯕꯛꯀꯤ ꯎ ꯊꯝꯕꯥꯜꯒꯨꯝꯕꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯊꯥꯖꯒꯨꯝ ꯅꯤꯡꯊꯤꯕꯤ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯕꯨ ꯂꯧꯕꯗ ꯃꯇꯤꯛ ꯃꯄꯥ ꯆꯥꯕ, ꯁꯛꯇ ꯄꯥꯡꯒꯜꯗ ꯁꯑꯣꯡ ꯁꯥꯗꯥꯗ ꯊꯧꯅꯥꯗ ꯅꯣꯡꯕꯥꯟ ꯑꯩ ꯅꯠꯇꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯗꯨꯅ ꯅꯥꯄꯜ ꯀꯥꯖꯔꯤꯕ ꯃꯍꯥꯛꯅꯤ꯫ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥꯗ ꯂꯝꯕꯥ ꯆꯥꯕ ꯁꯕꯥꯟ ꯂꯦꯡꯃꯥꯟꯅꯕ ꯃꯣꯏꯔꯥꯡꯗ ꯀꯅꯥꯁꯨ ꯂꯩꯇꯕꯗꯒꯤ ꯑꯉꯣꯝ ꯁꯥꯒꯩꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯕꯁꯨ ꯇꯥꯔꯤ ꯅꯃꯣꯏꯖꯥꯝꯕꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩꯗ ꯅꯣꯡꯕꯥꯟꯒ ꯂꯝꯕꯥ ꯄꯥꯔꯤꯕꯅꯤ꯫ ꯋꯥꯡꯉꯨ ꯅꯤꯡꯊꯧꯒꯤ ꯃꯤ ꯎꯕ ꯌꯥꯗꯕ ꯈꯨꯔꯨꯝ ꯁꯟ ꯑꯁꯤ ꯁꯦꯟꯕ ꯉꯝꯕ ꯃꯤꯗ ꯁꯟꯁꯦꯜꯃꯜ ꯑꯣꯏꯅ 10 ꯆꯦꯡꯀꯣꯛ 3 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯈꯪꯅ ꯂꯥꯎꯊꯣꯛꯂꯕ ꯐꯥꯎꯕꯗ ꯁꯟꯕꯨ ꯀꯤꯕꯗꯒꯤ ꯀꯅꯥꯁꯨ ꯁꯟ ꯁꯦꯟꯒꯦ ꯂꯥꯛꯇꯦ꯫ ꯅꯣꯡꯃ ꯈꯝꯕꯅ ꯁꯤꯡ ꯀꯣꯛꯊꯣꯡ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯇꯥꯔꯤ ꯅꯃꯣꯏꯖꯥꯝꯕꯒ ꯆꯦꯡꯒꯩ ꯄꯥꯇꯣꯟꯗ ꯊꯦꯡꯅꯔꯦ꯫ ꯃꯄꯥꯡꯒꯜ ꯀꯟꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯖꯕ ꯈꯝꯕꯕꯨ ꯎꯕꯗ ꯅꯃꯣꯏꯖꯥꯝꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯝꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ "ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯀꯦꯒꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯀꯔꯤ ꯂꯩꯀꯥꯏꯗ ꯂꯩꯕꯅꯣ? ꯃꯤꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕꯒꯦ?" ꯍꯪꯂꯛꯏ꯫ "ꯏꯌꯥꯝꯕ, ꯀꯦꯒꯦ ꯂꯝꯖꯥ ꯃꯆꯥꯅꯤ, ꯏꯃꯤꯡꯅ ꯂꯥꯏꯔꯕ ꯀꯧꯏ, ꯀꯦꯒꯦ ꯈꯟꯊꯛꯇ ꯂꯩꯕꯅꯤ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯩꯕꯒꯦ?" ꯍꯥꯏꯔꯛꯄ ꯈꯝꯕꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯇꯥꯔꯤ ꯅꯃꯣꯏꯖꯥꯝꯕꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯤ꯫ ꯏꯅꯥꯎꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡ ꯆꯟꯕ ꯑꯁꯤꯅꯗꯤ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃꯗꯒꯤ ꯍꯦꯟꯕ ꯉꯝꯃꯣꯏ, ꯃꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥꯗꯃꯛ ꯐꯪꯒꯅꯤ꯫ ꯍꯌꯦꯡꯗꯤ ꯏꯌꯥꯝꯕꯒ ꯃꯐꯝ ꯑꯁꯤꯗ ꯎꯅꯁꯤ, ꯅꯍꯥꯛꯀꯤ ꯑꯐꯕ ꯊꯕꯛ ꯁꯤꯟꯊꯥ ꯑꯃ ꯄꯤꯕꯤꯒꯦ, ꯅꯣꯡꯃꯗ 10 ꯆꯦꯡꯀꯣꯛ 3 ꯐꯪꯒꯅꯤ ꯇꯥꯛꯄꯤꯔꯦ꯫ "ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯁꯤꯟꯊꯥꯅꯤ ꯏꯌꯥꯝꯕ, ꯁꯣꯏꯗꯅ ꯁꯤꯟꯕꯤꯌꯨ, ꯍꯌꯦꯡ ꯑꯌꯨꯛ ꯃꯐꯝ ꯑꯁꯤꯗ ꯅꯅꯥꯎ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯒꯦ" ꯍꯥꯏꯔꯝꯂꯒ ꯈꯝꯕꯗꯤ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝ ꯐꯪꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯈꯝꯕꯅ ꯃꯆꯦꯝꯗ "ꯆꯦ, ꯉꯁꯤꯗꯤ ꯆꯥꯛꯅꯜ ꯊꯣꯡꯕꯤꯌꯨ, ꯂꯣꯏꯕꯤ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡ ꯆꯜꯂꯔꯣꯏ, ꯈꯨꯟꯊꯛꯀꯤ ꯏꯌꯥꯝꯕꯒ ꯂꯣꯏꯅꯅ 8 ꯁꯤꯜꯂꯪꯅꯕ ꯋꯥꯔꯦꯞꯅꯈꯤ" ꯍꯥꯏꯔꯛꯄ ꯃꯧꯄ꯭ꯋꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯅꯨꯅ ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯕꯤꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯄꯤꯖꯔꯦ꯫ ꯈꯝꯕꯅ ꯈꯨꯗꯩ ꯃꯟꯖꯨꯅꯕ ꯑꯃ ꯁꯦꯠꯇꯨꯅ ꯃꯔꯥꯛ ꯇꯥꯏꯕ ꯉꯥꯕꯣꯡ ꯑꯆꯧꯕ ꯑꯃ ꯈꯥꯎꯋꯣꯟꯅꯗꯨꯅ ꯃꯈꯨꯠꯇ ꯂꯤꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯆꯦꯡꯒꯩ ꯄꯥꯇꯣꯟ ꯁꯝꯗꯨꯅ ꯂꯥꯛꯂꯒ ꯇꯥꯔꯤ ꯅꯃꯣꯏꯖꯥꯝꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯇꯥꯔꯤ ꯅꯃꯣꯏꯖꯥꯝꯕ ꯂꯥꯛꯂꯒ "ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯅ ꯄꯤꯒꯗꯕ ꯁꯤꯟꯊꯥꯗꯤ ꯑꯇꯩ ꯅꯠꯇꯦ, ꯃꯁꯤꯗꯒꯤ ꯀꯧꯕ꯭ꯔꯨ ꯄꯥꯡꯅ ꯆꯠꯂꯒ ꯍꯣꯖꯪ ꯑꯃ ꯊꯦꯡꯅꯒꯅꯤ,
ꯃꯁꯟꯅ ꯁꯟꯒꯣꯟ ꯊꯟꯅ ꯂꯩꯕ ꯌꯨꯝꯕꯥꯟ ꯀꯩꯕꯜ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯐꯖꯔꯕ ꯌꯨꯝꯖꯥꯎ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯑꯗꯨ ꯆꯪꯂꯒ ꯃꯥꯒꯤ ꯁꯟ ꯁꯦꯜꯂꯨꯆꯣ꯫ ꯃꯥꯒꯤ ꯁꯟꯕꯨ ꯁꯦꯜꯂꯕꯗꯤ ꯅꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ 10 ꯆꯦꯡꯀꯣꯛ 3 ꯐꯪꯒꯅꯤ꯫ ꯏꯌꯥꯝꯕꯅ ꯅꯍꯥꯛꯀꯤꯗꯃꯛ ꯉꯥꯡꯅꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯁꯟ ꯁꯦꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯈꯝꯕꯕꯨ ꯊꯥꯔꯛꯂꯤ꯫ ꯀꯦꯒꯦ ꯈꯨꯜꯂꯛ ꯀꯣꯏꯔꯛꯇꯕ ꯈꯝꯕꯗꯣ ꯃꯁꯟꯅ ꯁꯟꯒꯣꯜ ꯊꯟꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯖꯥꯎ ꯌꯦꯡꯂꯗꯨꯅ ꯂꯥꯛꯄꯅ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧꯒꯤ ꯈꯔꯥꯏ ꯊꯣꯡꯒꯥꯟꯗꯨ ꯊꯨꯡꯂꯔꯦ꯫ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯐꯖꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯎꯕꯗ ꯀꯦꯒꯦ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯄꯟꯕ ꯂꯩꯇꯅ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯨꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧꯗꯤ ꯃꯥꯡꯒꯣꯟꯒꯤ ꯐꯝꯃꯦꯟꯗ ꯑꯔꯣꯟꯕ ꯐꯛꯀꯤ ꯃꯊꯛꯇ ꯊꯥꯔꯤꯕ ꯆꯔꯩ ꯐꯤꯉꯧꯗ ꯐꯝꯂꯒ ꯁꯅꯥꯅ ꯌꯣꯝꯕ ꯍꯤꯗꯥꯛꯐꯨ ꯃꯥꯡꯗ ꯊꯥ ꯂꯨꯄꯥꯅ ꯌꯣꯝꯕ ꯇꯣꯡꯖꯩ ꯊꯥꯕꯨꯝ ꯄꯥꯏꯔꯒ ꯈꯨꯗꯣꯡ ꯆꯦꯞꯅ ꯐꯥꯟꯗꯨꯅ ꯃꯔꯨ ꯂꯩꯗ ꯂꯨꯛꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ ꯑꯃꯠꯇ ꯄꯣꯛꯄꯤ ꯊꯣꯏꯕꯤꯁꯨ ꯃꯥꯡꯁꯣꯛ ꯎꯈꯣꯛꯇꯦꯜ ꯃꯌꯥꯗ ꯐꯝꯂꯒ ꯁꯥꯃꯨꯛ ꯃꯥꯡꯗ ꯊꯥ ꯃꯣꯂꯥꯡ ꯅꯗꯤ ꯌꯥꯏꯗ ꯆꯦꯜ ꯀꯕ꯭ꯔꯪ ꯂꯪꯖꯥ ꯇꯔꯦꯠꯅ ꯐꯥꯏꯗꯨꯅ ꯂꯦꯡꯂꯤꯕ ꯀꯕꯣ ꯌꯦꯇꯨꯝ ꯑꯄꯤꯁꯛꯅ ꯂꯪꯂꯥꯞ ꯊꯤꯗꯨꯅ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯂꯩ꯫ ꯃꯅꯥꯏ ꯁꯦꯅꯨꯅ ꯅꯨꯔꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯕ꯭ꯔꯪ ꯂꯪꯖꯥ ꯃꯆꯥ ꯇꯥꯅꯕ ꯈꯥꯏꯗꯣꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯊꯧꯗꯥꯡꯗ ꯃꯄꯨꯛꯅꯤꯡ ꯆꯪꯕꯅ ꯈꯝꯕ ꯂꯥꯛꯄꯗꯨ ꯎꯈꯤꯗꯦ꯫ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧꯅ ꯍꯤꯗꯥꯛ ꯃꯩꯈꯨ ꯀꯥꯝꯊꯣꯛꯄꯒꯤ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯄꯗ ꯁꯨꯃꯥꯡꯗ ꯈꯝꯕꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯟꯖꯨꯅꯕ ꯐꯤ ꯁꯦꯠꯄ ꯉꯥꯕꯣꯡꯅ ꯈꯥꯎꯋꯣꯟꯅꯕ ꯁꯑꯣꯡ ꯁꯥꯗꯥꯅ ꯃꯋꯨ ꯐꯕ ꯄꯥꯃꯦꯜ ꯎꯒꯨꯝꯕ ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯂꯨꯄꯥꯒꯨꯝ ꯉꯧꯅ ꯆꯪꯈꯣꯟꯕ ꯈꯝꯕꯕꯨ ꯎꯕꯗ ꯑꯆꯝꯕ ꯃꯤ ꯑꯣꯏꯔꯝꯂꯣꯏ ꯆꯤꯡꯗ ꯇꯣꯡꯕ ꯂꯣꯏꯕꯤꯆꯥꯁꯨ ꯃꯥꯟꯗꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯂꯝꯗꯝ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ ꯀꯔꯤ ꯅꯊꯧ ꯂꯩꯕꯒꯦ ꯍꯪꯂꯛꯂꯦ꯫ ꯄꯟꯊꯧ ꯏꯅꯥꯛ ꯈꯨꯟꯕ ꯅꯅꯥꯏ ꯂꯥꯏꯔꯕ ꯂꯝꯖꯥꯅꯤ ꯁꯤꯜꯍꯪꯖꯒꯦ ꯁꯤꯟꯊꯥ ꯑꯃꯠꯇ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯈꯝꯕꯅ ꯃꯄꯥꯕꯨꯡ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧꯗ ꯄꯟꯊꯧ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯔꯛꯄ ꯈꯝꯕꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯁꯦꯅꯨ ꯃꯄꯨ ꯃꯅꯥꯏꯗꯣ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯒ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯆꯔꯥꯝꯅꯕ ꯅꯣꯡꯁꯥꯒꯨꯝ ꯃꯆꯨꯝ ꯇꯥꯕ ꯁꯥꯃꯨꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯈꯝꯕꯕꯨ ꯎꯔꯨꯕꯗ ꯁꯖꯤ ꯃꯤꯠꯇꯥꯡ ꯉꯝꯖꯕꯤ ꯊꯣꯏꯕꯤꯒꯤ ꯃꯤꯁꯅꯥꯅ ꯈꯝꯕꯒ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯖꯕꯗꯤ ꯉꯝꯖꯗ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡ ꯂꯨꯗ ꯆꯪꯕ ꯇꯥꯡꯖ ꯂꯤꯟꯍꯥ ꯃꯆꯥꯅ ꯃꯍꯤꯛ ꯃꯌꯥꯏ ꯆꯝꯕꯒꯨꯝ ꯅꯨꯔꯥ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯏꯆꯦꯃꯗꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯈꯨꯔꯨꯝ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯏꯊꯣꯡ ꯂꯩꯗ ꯂꯨꯛꯊꯖꯩ꯫ ꯄꯥꯈꯪ ꯑꯣꯏꯕ ꯈꯝꯕ ꯃꯍꯥꯛꯁꯨ ꯂꯩꯔꯥꯡꯒꯨꯝꯕ ꯅꯧꯔꯕꯤ ꯁꯤꯡꯌꯦꯜꯒꯨꯝꯅ ꯊꯣꯠꯅ ꯐꯖꯔꯕꯤ ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜꯕꯨ ꯎꯔꯨꯕꯗ ꯈꯪꯍꯧꯗꯅ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯗꯨꯅ ꯏꯀꯥꯏꯕ ꯈꯪꯖꯩ꯫ ꯈꯝꯕ ꯊꯣꯏꯕꯤ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯁꯤ ꯅꯣꯛꯉꯝꯗ ꯁꯦꯅꯨ ꯃꯥꯗꯤ ꯆꯃꯝꯅꯗꯨꯅ ꯈꯝꯕꯕꯨ ꯑꯃꯨꯛ ꯌꯦꯡ ꯃꯆꯥꯏꯕꯦꯝꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯦ꯫ ꯊꯣꯏꯕꯤ ꯁꯦꯅꯨ ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯃꯃꯤꯠ ꯈꯠꯅꯗꯨꯅ ꯁꯪꯒꯥꯏꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯊꯣꯏꯕꯤ ꯃꯥꯗꯤ ꯊꯨꯡꯖꯤꯟ ꯅꯥꯇꯩ ꯑꯍꯣꯕꯗ ꯈꯝꯕꯕꯨ ꯂꯣꯟꯅ ꯍꯨꯅ ꯌꯦꯡꯖꯈꯤ꯫ ꯉꯁꯤ ꯅꯅꯥꯏꯅ ꯁꯨꯕ ꯌꯥꯕ ꯁꯤꯟꯊꯥ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨ ꯁꯟꯕꯨ ꯁꯦꯜꯂꯨ ꯁꯦꯟꯖꯒꯦ ꯂꯩꯕꯥꯛꯄꯨ ꯇꯧꯖꯒꯦ ꯍꯥꯏꯖꯔꯛꯂꯦ꯫ ꯑꯃꯨꯛꯁꯨ ꯈꯝꯕꯗꯣ ꯏꯀꯥꯏ ꯏꯀꯥꯏꯅ꯫ ꯈꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧꯅ ꯂꯝꯖꯥ ꯅꯪꯕꯨ ꯀꯦꯒꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯂꯝꯗꯝ ꯀꯩꯗ ꯂꯩꯕꯅꯣ ꯃꯤꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕꯒꯦ ꯍꯪꯕꯤꯔꯛꯂꯦ꯫ ꯑꯃꯨꯛ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯄꯟꯊꯧ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯀꯦꯒꯦ ꯂꯝꯖꯥ ꯑꯣꯏꯕꯅ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯡꯂꯦꯟ ꯈꯪꯖꯗꯦ ꯅꯅꯥꯏꯒꯤ ꯃꯤꯡꯂꯦꯟꯗꯤ ꯂꯥꯏꯔꯕ ꯀꯧꯏ ꯃꯣꯏꯔꯥꯡ ꯈꯨꯟꯗꯣꯟꯗ ꯂꯩꯖꯩ ꯈꯨꯝꯖꯩ ꯈꯝꯕꯅ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯣꯝ ꯁꯦꯅꯨ ꯇꯥꯔꯤꯕ꯭ꯔꯥ ꯃꯣꯏꯔꯥꯡ ꯃꯆꯥ ꯑꯁꯤꯅ ꯂꯦꯞꯂꯤꯕꯁꯦ ꯐꯅꯁꯨ ꯃꯀꯨꯏꯔꯦ ꯍꯥꯏꯔꯛꯂꯕꯗ ꯁꯦꯅꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯣꯔꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯒꯤ ꯃꯥꯡꯁꯣꯛꯇ ꯊꯥꯔꯦ꯫ ꯐꯝꯃꯨ ꯐꯝꯃꯨ ꯏꯕꯨꯡꯉꯣ ꯍꯥꯏꯔꯛꯂꯕꯗ ꯈꯝꯕꯅ ꯃꯣꯔꯥꯗꯨ ꯃꯔꯥꯏꯕꯛ ꯀꯠꯂꯒ ꯈꯔ ꯆꯤꯡꯊꯣꯛꯇꯨꯅ ꯅꯥꯛꯆꯦꯠ ꯑꯣꯏꯅ ꯐꯝꯖꯩ꯫ ꯈꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯍꯥꯛꯄꯨ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯤꯡꯈꯨ ꯅꯍꯥ ꯇꯦꯜꯍꯩꯕ ꯈꯥꯕ ꯈꯨꯠꯆꯨꯝꯕ ꯍꯥꯏꯅꯕ ꯃꯤꯡꯂꯦꯟꯁꯤꯕꯨ ꯈꯛ ꯇꯥꯗꯕꯔꯥ ꯆꯦꯡꯂꯧ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯪꯕꯤꯔꯛꯂꯦ꯫ ꯃꯄꯨꯅ ꯅꯅꯥꯏ ꯂꯝꯖꯥꯗꯤ ꯀꯦꯒꯦ ꯃꯤꯔꯛ ꯇꯤꯟꯗꯕꯅ ꯈꯨꯡꯒꯪ ꯂꯩꯀꯥꯏ ꯂꯥꯟꯗꯕꯅ ꯃꯄꯨꯒꯤ ꯃꯤꯡꯂꯦꯟꯗꯤ ꯇꯥꯖꯩ ꯆꯦꯡꯂꯧ ꯃꯁꯛꯇꯤ ꯈꯪꯖꯗꯦ ꯈꯨꯝꯖꯩ ꯂꯥꯏꯔꯕꯅ꯫
ꯈꯝꯕꯒꯤ ꯑꯆꯝꯕ ꯋꯥꯉꯥꯡꯗꯣ ꯇꯥꯕꯗ ꯅꯨꯡꯁꯤꯕꯤꯔꯕꯣꯏ ꯀꯦꯒꯦ ꯃꯤꯌꯥꯝꯅ ꯋꯥꯉꯣꯟ ꯅꯤꯡꯊꯧ ꯍꯥꯏꯅꯕꯗꯣ ꯑꯩꯅꯤ ꯏꯕꯨꯡꯉꯣ ꯇꯥꯛꯄꯤꯔꯛꯂꯤ꯫ ꯆꯨꯝꯅꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅꯤ ꯈꯜꯂꯝꯕꯗꯨ ꯀꯦꯒꯦ ꯂꯩꯕꯥꯛꯀꯤ ꯋꯥꯉꯣꯟ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕꯗ ꯈꯝꯕꯗꯣ ꯀꯤꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯂꯦ꯫ ꯁꯥꯃꯨ ꯍꯛꯆꯥꯡ ꯇꯅꯤꯛ ꯇꯅꯤꯛꯂꯦ꯫ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯒ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯄꯨ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯕ ꯃꯤꯠꯌꯦꯡ ꯅꯠꯇꯕ ꯌꯦꯡꯈꯤꯕꯒꯤ ꯀꯔꯝꯕ ꯑꯋꯥꯐꯝ ꯇꯥꯒꯗꯒꯦ ꯈꯜꯂꯨꯕꯗ ꯈꯝꯕꯗꯣ ꯃꯁꯥ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯃꯅꯪꯒꯟꯗ ꯏꯜꯂꯤꯕ ꯆꯔꯩ ꯉꯥꯕꯣꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯉꯛꯇ ꯌꯦꯠꯇꯨꯅ ꯌꯣꯜꯂꯕꯗ ꯀꯟꯕꯤꯌꯨ, ꯂꯥꯜꯂꯕꯗ ꯉꯥꯛꯄꯤꯌꯨ, ꯄꯨꯄꯥꯡ ꯁꯨꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯗꯕ ꯂꯝꯖꯥ ꯑꯣꯏꯕꯅ ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯕ ꯃꯄꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯂꯩꯃꯥꯏ ꯊꯛꯇ ꯀꯣꯌꯥꯡ ꯋꯥꯄꯨꯝ ꯇꯥꯕꯒꯨꯝ ꯃꯄꯨꯒꯤ ꯃꯥꯡꯗ ꯈꯨꯔꯨꯝꯂꯦ꯫ ꯍꯧꯒꯠꯂꯣ ꯂꯥꯏꯔꯕ, ꯈꯪꯗꯗꯨꯅ ꯇꯧꯕꯅꯤ, ꯅꯪꯒꯤ ꯅꯔꯥꯜ ꯂꯩꯇꯦ꯫ ꯈꯝꯕꯅ ꯍꯧꯒꯠꯂꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯅꯍꯥꯛ ꯑꯩꯒꯤ ꯁꯟꯒꯣꯟꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯉꯥꯎꯕ ꯁꯟ ꯑꯁꯤ ꯁꯦꯟꯕ ꯉꯝꯒꯗ꯭ꯔꯥ? ꯇꯥꯛꯄꯤꯔꯛꯂꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ꯫ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯐꯔꯕꯗꯤ ꯅꯅꯥꯏ ꯂꯝꯖꯥ ꯉꯝꯖꯒꯅꯤ ꯈꯨꯝꯂꯛꯏ ꯍꯔꯥꯎꯅ ꯈꯝꯕꯅ꯫ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯈꯨꯔꯨꯝ ꯁꯟ ꯑꯁꯤ ꯁꯦꯜꯂꯨꯔꯣ, ꯌꯥꯝꯅ ꯉꯥꯎꯕ ꯁꯟꯅꯤ, ꯆꯦꯛꯁꯤꯟꯅ ꯁꯦꯜꯂꯨ ꯇꯥꯛꯄꯤꯔꯝꯂꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣꯗꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯋꯥꯉꯣꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯈꯝꯕ ꯁꯟꯒꯣꯟ ꯇꯥꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯈꯝꯕꯅ ꯏꯜꯂꯤꯕ ꯉꯥꯕꯣꯡ ꯑꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯁꯤꯜꯂꯒ ꯁꯟꯒꯣꯟꯒꯤ ꯄꯣꯔꯣꯟ ꯁꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯑꯉꯥꯎꯕ ꯈꯨꯔꯨꯝ ꯁꯟ ꯑꯗꯨ ꯃꯃꯤꯠ ꯇꯊꯛ ꯇꯊꯛꯅ ꯃꯃꯩ ꯐꯤꯔꯥꯜ ꯁꯥꯗꯨꯅ ꯃꯅꯥ ꯑꯅꯤ ꯐꯟꯗꯣꯛꯇꯨꯅ ꯃꯥꯏ ꯍꯥꯏꯒꯠꯇꯨꯅ ꯃꯆꯤ ꯆꯤꯔꯦꯟ ꯑꯅꯤꯅ ꯋꯥꯏꯗꯨꯅ ꯍꯥꯠꯀꯦ ꯃꯇꯥꯒꯨꯝ ꯈꯝꯕ ꯇꯝꯅ ꯍꯣꯠꯆꯤꯜꯂꯛꯂꯦ꯫ ꯈꯝꯕꯅ ꯅꯥꯛꯆꯦꯛ ꯑꯣꯏꯅ ꯍꯟꯗꯣꯛꯂꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯁꯟꯒꯤ ꯃꯌꯥꯡꯂꯦꯟꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯦꯠ ꯁꯦꯠ ꯌꯩꯕꯗ ꯃꯤꯅꯝ ꯈꯪꯕ ꯑꯉꯥꯎꯕ ꯁꯟꯗꯣ ꯈꯝꯕꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯃꯃꯤꯠ ꯃꯅꯥ ꯏꯇꯨꯛ ꯇꯨꯛꯊꯈ꯭ꯔꯦ꯫ ꯁꯟ ꯐꯨꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯃꯤꯌꯥꯝꯗꯣ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯦ꯫ ꯈꯝꯕꯅ ꯁꯟꯗꯨ ꯁꯟꯒꯣꯟꯗꯒꯤ ꯍꯣꯏꯗꯣꯛꯄꯗ ꯑꯉꯥꯎꯕ ꯁꯟꯗꯨ ꯈꯝꯕꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯤꯌꯥꯝꯗꯣ ꯉꯛꯅꯈꯤ꯫ ꯑꯉꯥꯎꯕ ꯈꯨꯔꯨꯝ ꯁꯟ ꯁꯦꯟꯕ ꯊꯣꯔꯛꯂꯦ ꯄꯥꯎ ꯇꯥꯕꯗ ꯁꯟꯕꯨ ꯀꯤꯕꯗꯒꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯌꯥꯝꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯈꯤ꯫ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯂꯣꯟꯁꯤꯟꯅꯈꯤ꯫ ꯈꯝꯕꯅ ꯈꯨꯔꯨꯝ ꯁꯟꯗꯨ ꯁꯟꯖꯥꯕꯨꯡꯗ ꯍꯨꯏꯖꯤꯜꯂꯦ꯫ ꯈꯨꯔꯨꯝ ꯁꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯟꯖꯥꯕꯨꯡꯗ ꯁꯖꯤꯛ ꯆꯥꯔꯝꯕ ꯁꯟꯌꯥꯝꯗꯨ ꯀꯤꯗꯨꯅ ꯆꯦꯟꯕꯗꯨ ꯎꯕꯗ ꯈꯝꯕꯗꯤ ꯍꯔꯥꯎꯔꯦ꯫ ꯁꯟꯁꯦꯜ ꯅꯍꯥꯁꯤꯡꯗꯤ ꯀꯤꯕꯅ ꯃꯤꯄꯥꯏꯅ ꯆꯦꯜꯂꯛꯂꯒ ꯅꯣꯡꯕꯥꯟꯗ ꯇꯥꯛꯂꯔꯦ꯫ ꯅꯣꯡꯕꯥꯟꯅ ꯁꯥꯎꯗꯨꯅ ꯁꯟꯖꯦꯟ ꯅꯍꯥ ꯑꯃ ꯈꯝꯕ ꯀꯧꯕ ꯊꯥꯔꯛꯏ꯫ ꯈꯝꯕꯗꯤ ꯁꯟꯖꯦꯟ ꯌꯥꯡꯕꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯒꯤ ꯎꯔꯨꯝꯗ ꯐꯝꯗꯨꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯄꯣꯊꯥꯔꯤ꯫ ꯁꯟꯖꯦꯟ ꯅꯍꯥꯅ ꯂꯥꯛꯇꯨꯅ ꯈꯝꯕꯗ ꯏꯕꯨꯡꯉꯣ ꯅꯣꯡꯕꯥꯟꯅ ꯀꯧꯔꯤ, ꯆꯠꯂꯁꯤ ꯍꯥꯏꯔꯨꯕꯗ ꯈꯝꯕꯅ ꯑꯩꯗꯤ ꯃꯤꯅ ꯀꯧꯕ ꯆꯠꯇꯦ ꯈꯨꯝꯂꯛꯂꯦ꯫ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨ ꯆꯦꯟꯈꯤꯗꯨꯅ ꯅꯣꯡꯕꯥꯟꯗ ꯄꯥꯎ ꯇꯝꯂꯨꯔꯦ꯫ ꯅꯣꯡꯕꯥꯟꯅ ꯁꯥꯎꯗꯨꯅ ꯁꯟꯖꯦꯟ ꯅꯍꯥ 5 ꯑꯃꯨꯛ ꯊꯥꯔꯛꯏ꯫ ꯃꯗꯨꯗꯁꯨ ꯈꯝꯕꯅ ꯑꯩꯗꯤ ꯃꯤꯅ ꯀꯧꯕ ꯆꯠꯇꯦ, ꯍꯥꯏꯅꯤꯡꯕ ꯂꯩꯔꯒ ꯂꯥꯛꯇꯨꯅ ꯍꯥꯏꯔꯣ ꯂꯥꯎ ꯍꯥꯏꯔꯛꯂꯦ꯫ ꯁꯟꯖꯦꯟ ꯅꯍꯥꯁꯤꯡꯅ ꯆꯦꯟꯈꯤꯗꯨꯅ ꯅꯣꯡꯕꯥꯟꯗ ꯇꯝꯂꯨꯕꯗꯒꯤ ꯅꯣꯡꯕꯥꯟ ꯁꯥꯎꯕꯅ ꯂꯨꯇꯣꯟ ꯀꯥꯈꯤꯗꯨꯅ ꯁꯟꯖꯦꯟ ꯅꯍꯥ ꯃꯌꯥꯝꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯈꯝꯕꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯤ꯫ ꯈꯝꯕ ꯎꯕꯗ ꯅꯣꯡꯕꯥꯟꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯪꯂꯛꯏ, ꯑꯉꯥꯡ, ꯅꯪꯂ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯁꯟ ꯁꯦꯜꯂꯦ ꯍꯥꯏꯗꯣ? ꯃꯥꯅꯦ, ꯑꯍꯜ ꯀꯩꯗꯧꯔꯒꯦ ꯈꯨꯝꯂꯛꯏ ꯈꯝꯕꯅ꯫ ꯈꯝꯕꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯅꯣꯡꯕꯥꯟ ꯁꯥꯎꯅꯤꯡꯕꯅ ꯃꯈꯣꯏ ꯊꯤꯠꯂꯦ꯫ ꯅꯪꯅ ꯑꯩꯒꯤ ꯁꯟꯂꯨꯞꯇ ꯁꯟ ꯍꯣꯏꯖꯤꯟꯗꯨꯅ ꯑꯩꯒꯤ ꯁꯟ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯆꯦꯜꯂꯦ, ꯅꯁꯟ ꯍꯥꯏꯗꯣꯛꯈꯣ ꯍꯥꯏꯔꯛꯄꯗꯨ ꯈꯝꯕꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯅꯪꯒꯤ ꯁꯟꯂꯨꯞꯇ ꯁꯟ ꯍꯣꯏꯖꯤꯟꯗꯦ, ꯑꯩꯒꯤ ꯁꯟꯒ ꯅꯪꯒꯤ ꯁꯟꯒ ꯇꯤꯟꯅꯍꯟꯅꯤꯡꯗ꯭ꯔꯒ ꯅꯪꯒꯤ ꯁꯟꯗꯨ ꯍꯣꯏꯗꯣꯛꯈꯣ ꯍꯥꯏꯔꯛꯄ ꯈꯝꯕꯒꯤ ꯑꯀꯟꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯅꯣꯡꯕꯥꯟꯗꯨ ꯁꯥꯎꯔꯦ꯫ ꯑꯉꯥꯡ ꯅꯪꯁꯦ ꯅꯆꯤꯜ ꯌꯥꯡꯃꯜꯂꯦ, ꯋꯥꯉꯥꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯄꯗꯨ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯅ ꯈꯝꯕꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯗꯣꯛꯏ꯫ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯁꯨꯗꯦꯛꯇ꯭ꯔꯕꯗꯤ ꯃꯇꯨꯡꯗ ꯂꯝ ꯍꯦꯟꯒꯗꯧꯔꯤ꯫ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤ ꯊꯦꯝꯗꯨꯅ ꯀꯣꯟꯅꯔꯒ ꯃꯇꯨꯡ ꯃꯅꯥꯎ ꯏꯅꯥꯛ ꯅꯛꯅꯤꯡꯗꯅꯕ ꯋꯥꯔꯛꯇꯕ ꯌꯥꯗꯦ꯫ ꯅꯣꯡꯕꯥꯟ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯗꯨꯅ ꯈꯝꯕꯕꯨ ꯁꯪꯇ꯭ꯔꯤꯛꯅ ꯌꯦꯡꯂꯒ ꯑꯉꯥꯡ ꯅꯪꯕꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯩꯕ꯭ꯔꯣ ꯍꯪꯂꯛꯂꯦ꯫ ꯑꯍꯜꯅ ꯄꯥꯝꯂꯕꯗꯤ ꯑꯩꯗꯤ ꯏꯌꯥ ꯌꯥꯏ ꯈꯨꯝꯗꯣꯔꯛꯄ ꯈꯝꯕꯒꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯅꯣꯡꯕꯥꯟ ꯃꯊꯣꯏ ꯊꯤꯠꯅ ꯁꯥꯎꯅꯤꯡꯂꯕꯣꯏ ꯑꯉꯥꯡ ꯃꯐꯤ ꯁꯦꯝꯃꯨ ꯂꯥꯎ ꯇꯝꯕꯤꯒꯦ ꯍꯥꯏꯔꯝꯂꯒ ꯅꯣꯡꯕꯥꯟ ꯃꯐꯤ ꯁꯦꯝꯂꯦ꯫ ꯈꯝꯕꯁꯨ ꯃꯐꯤ ꯁꯦꯝꯂꯦ꯫ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤꯗꯣ ꯃꯨꯛꯅꯥ ꯁꯥꯟꯅꯔꯦ꯫ ꯁꯟꯖꯦꯟ ꯅꯍꯥꯁꯤꯡꯗ ꯅꯠꯇꯅ
ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯆꯠꯂꯝꯕ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯔꯝꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯣꯠꯆꯤꯟꯅꯔꯛꯂꯒ ꯃꯤꯅ ꯄꯂꯣꯟ ꯁꯥꯅ ꯀꯣꯏꯗꯨꯅ ꯃꯨꯛꯅꯥ ꯌꯦꯡꯂꯛꯂꯦ꯫ ꯁꯟ ꯁꯦꯜꯂꯝꯕ ꯈꯨꯟꯊꯛ ꯃꯆꯥ ꯃꯌꯥꯝꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯅꯣꯡꯕꯥꯅ ꯈꯨꯟꯊꯛ ꯄꯅꯥꯕꯨ ꯂꯥꯛꯆꯗꯨꯅ ꯂꯥꯛꯄꯗꯨ ꯉꯁꯤꯗꯤ ꯂꯝꯕꯥ ꯂꯩꯔꯔꯣꯏ ꯈꯜꯂꯕꯣꯏ ꯈꯨꯟꯊꯛ ꯃꯆꯥꯁꯤꯡꯗꯨ ꯍꯔꯥꯎꯅꯔꯦ꯫ ꯈꯨꯟꯊꯛ ꯃꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤ ꯀꯤꯒꯅꯨ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯂꯥꯎꯅꯔꯛꯂꯦ꯫ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯅꯥꯛꯄꯥꯛ ꯅꯥꯛꯄꯥꯛ ꯇꯥꯅꯔꯦ꯫ ꯈꯝꯕ ꯃꯥꯒꯤꯗꯃꯛꯇ ꯈꯨꯟꯊꯛꯀꯤ ꯃꯤꯌꯥꯝꯗꯣ ꯂꯣꯏꯅ ꯄꯥꯝꯕꯣꯝ ꯇꯤꯡꯅꯔꯛꯂꯦ꯫ ꯃꯄꯥ ꯇꯥꯝꯕ ꯀꯥꯎꯔꯦꯜ ꯁꯟꯒꯨꯝꯕ ꯅꯥꯏꯇꯣꯝ ꯆꯠꯄ ꯂꯝꯑꯣꯛꯀꯨꯝꯕ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤꯗꯣ ꯄꯥꯕꯣꯠ ꯁꯟꯒꯤ ꯃꯑꯣꯡꯅꯤ, ꯇꯥꯅꯍꯤꯒꯤ ꯃꯇꯧꯅꯤ꯫ ꯃꯥꯅ ꯀꯩꯗ ꯍꯦꯟꯒꯅꯤ ꯑꯩꯅ ꯀꯩꯗ ꯋꯥꯠꯀꯅꯤ, ꯅꯣꯡꯃ ꯄꯣꯛꯄ ꯃꯆꯥꯅ ꯅꯤꯅꯤꯗ ꯁꯤꯕ ꯍꯧꯅꯗꯦ, ꯏꯄꯥ ꯃꯆꯥ ꯅꯣꯡꯗꯝꯒꯦ ꯏꯄꯨ ꯃꯁꯨ ꯅꯣꯡꯈꯥꯏꯒꯦ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯅꯤꯡꯅꯗꯨꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯈꯣꯡꯊꯥꯡ ꯀꯨꯞꯅ ꯊꯥꯡꯅꯗꯨꯅ ꯑꯆꯦꯠ ꯑꯀꯣꯝ ꯌꯦꯡꯅꯗꯨꯅ ꯃꯨꯛꯅꯥ ꯁꯥꯅꯔꯛꯂꯤ꯫ ꯂꯧ ꯄꯥꯛ ꯍꯦꯛ ꯍꯧꯕ ꯉꯝꯅꯗ꯭ꯔꯦ꯫ ꯂꯧ ꯍꯧꯕ ꯉꯥꯏꯗꯨꯅ ꯁꯥꯅꯔꯛꯄ ꯃꯨꯛꯅꯥꯗꯨ ꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯃꯤꯠ ꯀꯨꯞꯅꯈꯤꯗ꯭ꯔꯦ꯫ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯅꯔꯦ꯫ ꯅꯣꯡꯕꯥꯅ ꯈꯝꯕꯗꯨ ꯈꯨꯗꯣꯡ ꯄꯨꯈꯠꯂꯤ꯫ ꯈꯝꯕꯅ ꯎꯐꯛꯀꯨꯝꯅ ꯅꯞꯈꯤꯕꯅ ꯁꯦꯠꯊꯗꯕ ꯌꯥꯗꯗꯨꯅ ꯅꯣꯡꯕꯥꯟꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯆꯃꯝꯅꯔꯤꯉꯩꯗ ꯈꯝꯕꯅ ꯅꯞꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯅꯥꯟꯊꯔꯛꯂꯒ ꯊꯨꯅ ꯌꯥꯡꯅ ꯅꯣꯡꯕꯥꯟꯕꯨ ꯈꯨꯗꯣꯡ ꯇꯟꯄꯨ ꯄꯨꯈꯠꯂꯒ ꯂꯩꯃꯥꯏ ꯊꯛꯇ ꯊꯥꯗꯕꯗ ꯅꯣꯡꯕꯥꯟꯗꯣ ꯅꯥꯕ ꯈꯪꯈꯤꯗ꯭ꯔꯦ ꯏꯀꯥꯏꯈꯤꯕꯅ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯧꯗꯨ ꯈꯛ ꯀꯥꯎꯒꯅꯨ ꯍꯥꯏꯅ ꯃꯐꯤ ꯀꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯣꯡꯕꯥꯟ ꯇꯨꯕ ꯎꯕꯗ ꯈꯨꯟꯊꯛ ꯃꯆꯥ ꯃꯈꯩꯗꯣ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯥ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤ ꯂꯧꯊꯣꯛꯇꯨꯅ ꯈꯝꯕꯗ ꯀꯨꯞꯁꯤꯜꯂꯦ꯫ ꯃꯈꯣꯏꯅ ꯈꯨꯗꯛꯇ ꯈꯝꯕꯕꯨ ꯈꯨꯟꯊꯛꯀꯤ ꯁꯟꯁꯦꯟꯂꯣꯏ ꯍꯟꯖꯕ ꯍꯥꯞꯂꯦ꯫ ꯃꯉꯣꯟꯗ ꯀꯨꯞꯂꯤꯕ ꯐꯤ ꯃꯌꯥꯝꯗꯣ ꯈꯝꯕꯅ ꯑꯃꯃꯝꯇ ꯂꯧꯊꯣꯛꯂꯒ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯌꯦꯟꯊꯣꯛꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯁꯟꯁꯦꯟ ꯅꯍꯥꯁꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯁꯟꯂꯨꯞ ꯍꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯁꯟꯂꯨꯞ ꯀꯥꯏꯅꯔꯕꯗ ꯈꯝꯕꯅ ꯈꯨꯔꯨꯝ ꯁꯟꯗꯨ ꯃꯉꯛꯇ ꯊꯧꯔꯤ ꯍꯨꯛꯂꯒ ꯇꯝꯄꯥꯛ ꯌꯨꯝ ꯇꯥꯅ ꯄꯨꯔꯛꯂꯒ ꯁꯟꯒꯣꯟꯗ ꯄꯨꯁꯤꯜꯂꯒ ꯄꯧꯔꯣꯟ ꯂꯣꯟꯁꯤꯜꯂꯤ꯫ ꯏꯉꯥ ꯊꯥꯒꯤ ꯊꯥꯖꯤꯟ ꯈꯝꯕꯅ ꯁꯟ ꯁꯦꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯗꯤ ꯀꯪꯂꯥꯗꯒꯤ ꯉꯟꯅ ꯀꯨꯝꯂꯛꯂꯒ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯁꯟ ꯀꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯒꯣꯟꯒꯤ ꯄꯧꯔꯣꯟ ꯂꯣꯟꯁꯤꯜꯂꯒ ꯈꯝꯕꯅ ꯁꯨꯃꯥꯡ ꯇꯥꯅ ꯂꯥꯛꯄꯗ ꯋꯥꯡꯉꯨ ꯅꯤꯡꯊꯧꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯡꯉꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏ ꯈꯣꯝꯕꯅ ꯏꯃꯨꯡꯗ ꯇꯔꯥ ꯆꯦꯡꯀꯣꯛ 3 ꯑꯣꯟꯒꯦ ꯇꯧꯔꯤꯉꯩꯗ ꯊꯣꯏꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯄꯥꯒꯤ ꯃꯅꯥꯏ ꯏꯕꯨꯡ ꯈꯣꯝꯕ ꯉꯥꯏꯈꯣ, ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯕ ꯂꯥꯟꯅ ꯁꯤꯜꯍꯪꯕ ꯂꯥꯛꯂꯤꯕ ꯃꯤꯗꯕꯨ ꯐꯠꯇꯕ ꯆꯦꯡ ꯄꯤꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯆꯤꯟꯗꯝ ꯆꯦꯡ ꯃꯆꯪꯗꯨ ꯊꯣꯏꯕꯤ ꯃꯈꯨꯠꯃꯛꯅ ꯆꯦꯡꯀꯣꯛ 3ꯈꯛ ꯆꯣꯟꯅ ꯑꯣꯜꯂꯒ ꯈꯣꯝꯕꯗ ꯄꯤꯔꯦ꯫ ꯈꯣꯝꯕꯅ ꯆꯦꯡꯀꯣꯛ 3ꯗꯨ ꯄꯨꯊꯣꯔꯛꯂꯕꯗ ꯈꯝꯕꯅ ꯃꯁꯥꯗ ꯏꯜꯂꯤꯕ ꯃꯔꯥꯛ ꯇꯥꯏꯕ ꯉꯥꯕꯣꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯈꯥꯎ ꯁꯥꯔꯦ꯫ ꯃꯁꯥꯗ ꯏꯜꯂꯝꯕ ꯉꯥꯕꯣꯡ ꯐꯤꯗꯨ ꯂꯧꯊꯣꯔꯛꯄꯗ ꯂꯩꯄꯨꯡ ꯋꯥꯒꯨꯝ ꯇꯅꯥꯞꯄ, ꯐꯤꯔꯥꯟ ꯋꯥꯒꯨꯝ ꯇꯥꯡꯖꯨꯝꯕ, ꯂꯣꯛꯀꯤ ꯄꯥꯃꯦꯜ ꯅꯥꯆꯨꯝꯕ ꯎꯒꯨꯝꯕ, ꯁꯑꯣꯡ ꯁꯥꯗꯥꯅ ꯆꯔꯥꯝꯅꯕ ꯅꯣꯡꯁꯥꯒꯨꯝꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯈꯝꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥ 11ꯗꯣ ꯃꯥꯡꯒꯣꯟꯗ ꯊꯣꯔꯛꯇꯨꯅ ꯄꯔꯤꯡꯗ ꯁꯦꯝꯕꯥꯡ ꯇꯣꯡꯕꯒꯨꯝ ꯌꯦꯡꯅꯈꯤ꯫ ꯃꯁꯛ ꯌꯦꯡꯉꯤ ꯅꯨꯡꯁꯤꯕ, ꯃꯇꯧ ꯎꯔꯦ ꯅꯨꯡꯉꯣꯟꯕ, ꯁꯕꯥꯟ ꯌꯦꯡꯉꯤ ꯆꯪꯈꯣꯟꯕ, ꯃꯄꯥꯡꯒꯜ ꯃꯊꯧꯅꯥꯗꯁꯨ ꯑꯋꯥꯠꯄ ꯂꯩꯇꯕ ꯈꯝꯕꯕꯨ ꯎꯕꯗ ꯊꯣꯏꯕꯤꯒꯤ ꯃꯊꯃꯣꯏꯗ ꯁꯨꯝꯍꯠꯂꯕꯣꯏ ꯃꯄꯨꯛꯅꯤꯡꯗ ꯃꯕꯨꯗꯧ ꯊꯥꯡꯖꯤꯡꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯛꯂꯦ꯫ ꯏꯕꯨꯗꯧ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜꯂꯥꯏ, ꯄꯥꯂꯣꯏ ꯇꯥꯕ ꯂꯥꯏꯅꯤꯡꯊꯧ, ꯅꯁꯨ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯊꯣꯏꯕꯤꯅ ꯃꯤꯔꯣꯜ ꯍꯦꯛ ꯈꯪꯂꯛꯉꯩꯗꯒꯤ ꯍꯧꯅ ꯆꯤꯉꯨ ꯈꯨꯌꯥꯈꯥꯗ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯂꯒ ꯂꯩꯃꯟ ꯈꯨꯟꯕꯤ ꯅꯁꯨꯅꯤ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯁꯤꯒ ꯅꯁꯨ ꯂꯥꯏꯕꯛ ꯆꯥꯎꯕꯤꯒ ꯆꯤꯉꯨ ꯂꯪꯂꯥ ꯄꯥꯗꯝꯅꯕꯤꯌꯨ, ꯂꯩꯄꯨꯜ ꯈꯌꯣꯝ ꯁꯦꯝꯕꯤꯌꯨ, ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯖꯒꯦ ꯍꯥꯏꯅ ꯈꯣꯏꯌꯨꯝ ꯃꯥꯕꯨ ꯆꯦꯠꯅ ꯃꯄꯨꯛꯅꯤꯡꯗ ꯊꯥꯒꯣꯟꯅꯖꯔꯛꯂꯦ꯫ ꯄꯥꯈꯪ ꯃꯥꯗꯤ ꯏꯀꯥꯏ ꯊꯤꯕꯅ ꯅꯨꯔꯥꯒꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜꯕꯨ ꯃꯤꯆꯥꯟꯅꯅ ꯌꯦꯡꯖꯕ ꯉꯝꯖꯗꯦ꯫ ꯃꯄꯨꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯅꯦꯠꯂꯨꯒꯗ꯭ꯔꯥ, ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯒꯗ꯭ꯔꯥ ꯀꯤꯖꯕꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯈꯥꯡꯖꯔꯤꯕ ꯈꯝꯕꯅꯤ꯫ ꯉꯥꯕꯣꯡꯅ ꯀꯣꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯈꯥꯎ ꯑꯗꯨ ꯃꯅꯤꯡ ꯄꯨꯟꯁꯤꯜꯂꯒ ꯇꯔꯥ ꯆꯦꯡꯀꯣꯛ 3ꯗꯣ ꯍꯟꯖꯤꯜꯂꯦ, ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯁꯨꯖꯤꯜꯂꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ꯋꯥꯡꯉꯨ ꯅꯤꯡꯊꯧꯅ ꯈꯔꯒ ꯍꯥꯞꯄꯤꯔꯗꯤ ꯄꯨꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯍꯪꯕꯤꯔꯛꯂꯕꯗ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯉꯝꯖꯒꯅꯤ ꯈꯨꯝꯖꯔꯛꯏ ꯈꯝꯕꯗꯣ꯫ ꯃꯅꯥꯏ ꯈꯣꯝꯕꯕꯨ ꯇꯔꯥ ꯆꯦꯡꯀꯣꯛ 3 ꯑꯃꯒ ꯑꯃꯨꯛ ꯄꯨꯊꯣꯛꯍꯜꯂꯒ ꯍꯥꯞꯆꯤꯜꯍꯜꯂꯦ꯫ 3 ꯁꯨꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯃꯅꯤꯡ ꯊꯨꯡꯗꯕꯗꯨ ꯎꯕꯗ ꯋꯥꯡꯉꯨ ꯅꯤꯡꯊꯧꯅ ꯃꯅꯥꯏꯗ ꯊꯧꯗꯥꯗꯨꯅ 10 ꯆꯦꯡꯀꯣꯛ 3 ꯑꯃꯒꯁꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯞꯍꯜꯂꯦ꯫
ꯃꯥꯄꯜ ꯁꯨꯔꯦ꯫ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ ꯍꯔꯥꯎꯅ ꯃꯆꯤꯜ ꯄꯨꯟꯁꯤꯜꯂꯦ꯫ ꯉꯔꯥꯡ ꯂꯣꯏꯕꯤ ꯄꯥꯈꯪ ꯑꯃꯅ ꯄꯨꯔꯛꯇꯨꯅ ꯀꯠꯂꯕ ꯆꯥꯎꯔꯕ ꯃꯥꯏꯔꯦꯜ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯕꯤꯔꯦ꯫ ꯆꯦꯡꯄꯣꯠ ꯑꯗꯨꯗ ꯇꯣꯞꯁꯤꯜꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯤ ꯅꯨꯡꯁꯥ ꯊꯤꯔꯦ, ꯄꯨꯕ ꯉꯝꯗꯗꯨꯅ ꯆꯣꯞꯂꯒꯗ꯭ꯔꯥ ꯈꯜꯂꯛꯂꯦ꯫ ꯈꯝꯕꯅ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯌꯨꯝꯕꯤ ꯑꯗꯨꯅ ꯆꯦꯡꯄꯣꯠ ꯑꯗꯨ ꯃꯌꯥꯏꯗ ꯅꯝꯊꯗꯨꯅ ꯄꯣꯠꯁꯤꯜꯂꯒ ꯅꯝꯀꯣꯠ ꯁꯥꯔꯦ꯫ ꯁꯦꯅꯨꯅ ꯐꯩꯖꯣꯝ ꯑꯃꯒ ꯐꯨꯔꯤꯠ ꯁꯥꯏ ꯀꯛꯄ ꯑꯃꯒꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯈꯝꯕꯗ ꯄꯤꯕꯤꯔꯦ꯫ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯈꯨꯔꯨꯝꯂꯝꯂꯒ ꯈꯝꯕꯅ ꯆꯦꯡꯄꯣꯠ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯔꯦꯡꯕꯥꯟꯗ ꯍꯥꯏꯒꯠꯇꯨꯅ ꯄꯨꯈꯤꯕꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯕꯤ ꯊꯣꯏꯕꯤꯗꯣ ꯅꯤꯡꯁꯥ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯖꯔꯦ꯫ ꯋꯥꯡꯉꯨ ꯅꯤꯡꯊꯧꯗꯤ ꯉꯛꯄꯗ ꯊꯦꯡꯈ꯭ꯔꯕꯣꯏ ꯀꯦꯒꯦ ꯂꯥꯏꯔꯕ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯁꯟ ꯁꯦꯜꯂꯕꯗꯤ ꯑꯩꯒꯤ ꯐꯧꯒꯩ ꯆꯦꯡꯒꯩꯁꯤ ꯐꯅ ꯌꯥꯝꯅ ꯃꯌꯦꯡ ꯇꯥꯒꯅꯤ, ꯇꯣꯏꯅ ꯁꯦꯜꯍꯟꯕ ꯌꯥꯗꯦ, ꯃꯄꯨꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈꯤ, ꯆꯤꯟꯕꯥꯟꯗꯗꯤ ꯀꯥꯡꯊꯣꯛꯈꯤꯗꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯁꯟ ꯁꯦꯟꯕ ꯂꯥꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ꯫ ꯈꯝꯕꯅ ꯆꯠꯈ꯭ꯔꯕꯗ ꯊꯣꯏꯕꯤꯒꯤ ꯄꯨꯛꯅꯤꯡꯗꯣ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯍꯛꯆꯥꯡ ꯊꯅꯝꯂꯒ ꯃꯊ꯭ꯋꯥꯏ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯃꯄꯨꯛꯅꯤꯡ ꯇꯌꯥꯡꯇ ꯁꯣꯏꯔꯦ꯫ ꯂꯣꯟꯅ ꯃꯅꯥꯏ ꯁꯦꯅꯨ ꯊꯥꯗꯨꯅ ꯈꯝꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯍꯜꯂꯤ꯫ ꯈꯝꯕꯅ ꯇꯔꯥ ꯆꯦꯡꯀꯣꯛ ꯃꯥꯄꯜ ꯍꯥꯞꯄ ꯆꯦꯡꯄꯣꯠꯇꯨ ꯂꯦꯡꯊꯣꯡꯅꯗꯨꯅ ꯄꯨꯔꯛꯂꯒ ꯃꯥꯡꯒꯣꯟꯗ ꯊꯥꯗꯔꯦ꯫ ꯆꯦꯡꯌꯥꯝ ꯑꯗꯨ ꯎꯕꯗ ꯈꯝꯅꯨ ꯄꯥꯈꯠꯂꯦ꯫ ꯃꯥꯡꯂꯦ ꯃꯥꯡꯂꯦ ꯏꯗꯨ ꯅꯤꯡꯊꯧ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡꯌꯥꯝꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯁꯨꯛ ꯌꯥꯝꯕ ꯆꯦꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯦꯒꯦ ꯏꯅꯥꯛ ꯈꯨꯟꯕ ꯀꯅꯥꯗꯒꯤ ꯍꯨꯔꯛꯄꯅꯣ? ꯍꯪꯂꯛꯂꯦ ꯃꯆꯦꯝ ꯈꯝꯅꯨꯅ ꯅꯨꯡꯁꯥ ꯊꯤꯗꯨꯅ꯫ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯁꯟ ꯁꯦꯟꯕꯒꯤ ꯁꯟꯁꯦꯜꯃꯜ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯛꯄ ꯈꯝꯕꯒꯤ ꯃꯄꯥꯎ ꯇꯥꯕꯗ ꯋꯥꯖꯔꯤꯕꯤ ꯈꯝꯅꯨꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯃꯊꯕꯥꯛ ꯌꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯊꯛꯀꯤ ꯁꯟꯁꯦꯟ ꯅꯍꯥꯁꯤꯡꯅ ꯆꯦꯡꯂꯛꯇꯨꯅ ꯈꯝꯕ ꯃꯥꯕꯨ ꯊꯥꯒꯠꯂꯛꯂꯦ꯫ ꯃꯨꯛꯅꯥꯗ ꯂꯝꯕꯥ ꯂꯩꯇꯕ ꯑꯉꯣꯝ ꯅꯣꯡꯕꯥꯟꯕꯨ ꯃꯨꯛꯅꯥ ꯊꯥꯕꯗꯨꯗ ꯃꯗꯨ ꯅꯤꯡꯊꯧꯁꯤ ꯈꯨꯟꯊꯛꯀꯤ ꯁꯟꯁꯦꯟ ꯂꯣꯏ ꯍꯟꯖꯕ ꯍꯥꯞꯂꯕꯅꯤ꯫ ꯋꯥꯕꯤꯔꯨꯅꯨ ꯏꯆꯦꯝ ꯏꯕꯦꯝꯃ, ꯅꯧꯄ꯭ꯋꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯂꯩꯔꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯁꯟꯁꯦꯜ ꯂꯣꯏꯁꯪ ꯀꯥꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯁꯟꯁꯦꯜ ꯂꯣꯏꯁꯤꯡꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯁꯟꯁꯦꯟ ꯅꯍꯥꯁꯤꯡꯒꯤ ꯃꯆꯤꯟꯗꯒꯤ ꯃꯧꯄ꯭ꯋꯥꯅ ꯑꯉꯣꯝ ꯅꯣꯡꯕꯥꯟꯕꯨ ꯃꯨꯛꯅꯥ ꯊꯥꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯝꯅꯨ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯦ꯫ ꯀꯂꯛ ꯆꯥꯎꯕ ꯃꯤꯍꯧ ꯀꯟꯕ ꯀꯦꯒꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯧꯄ꯭ꯋꯥꯅ ꯄꯥꯒꯤ ꯄꯥꯔꯦꯞ ꯌꯧꯗ꯭ꯔꯤꯉꯩ, ꯄꯨꯒꯤ ꯄꯨꯔꯦꯞ ꯐꯪꯗ꯭ꯔꯤꯉꯩ ꯈꯥꯡꯉꯨ ꯊꯛꯇ ꯀꯦꯝꯗꯨꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯈꯝꯅꯨꯗꯣ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯟ ꯁꯦꯟꯕ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯅ ꯃꯆꯦꯝꯅ ꯊꯤꯡꯈꯤꯕꯗꯒꯤ ꯆꯠꯅꯤꯡꯕ ꯀꯣꯡꯒꯥꯏ ꯂꯩꯔꯕꯁꯨ ꯃꯆꯦꯝꯕꯨ ꯀꯤꯕꯗꯒꯤ ꯈꯝꯕ ꯅꯥꯔꯦ ꯍꯥꯏꯁꯤꯟꯅꯗꯨꯅ ꯃꯄꯥꯜ ꯊꯣꯛꯈꯤꯗꯦ꯫ ꯈꯝꯕꯅ ꯁꯟ ꯁꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯃꯤꯒꯤ ꯃꯤꯅꯝ ꯈꯪꯕ ꯁꯤꯡꯂꯕ ꯁꯟꯗꯨ ꯁꯟꯒꯣꯜꯒꯤ ꯀꯣꯟꯐꯩ ꯊꯨꯗꯦꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯋꯥꯡꯉꯨ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯁꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯍꯟꯕꯗ ꯈꯣꯔꯗꯥꯛ ꯐꯥꯎꯕ ꯁꯟꯒꯤ ꯈꯣꯡꯒꯨꯜ ꯇꯥꯔꯝꯂꯒ ꯈꯣꯡꯒꯨꯜ ꯃꯥꯡꯈ꯭ꯔꯦ, ꯀꯗꯣꯝꯗ ꯆꯠꯈꯤꯕꯒꯦ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯈꯝꯕꯕꯨ ꯃꯆꯦꯝꯅ ꯃꯄꯥꯜ ꯊꯣꯛꯍꯟꯗ꯭ꯔꯕꯗ ꯇꯝꯄꯥꯛ ꯌꯨꯝꯗ ꯁꯤꯡꯉꯦꯜꯒꯨꯝ ꯄꯣꯝꯁꯥꯠꯅꯔꯤꯕꯤ ꯑꯃꯠꯇ ꯄꯣꯛꯄꯤ ꯊꯥꯗꯣꯏ ꯊꯣꯏꯕꯤꯗꯣ ꯃꯥꯄꯜꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯃꯄꯥꯅ ꯋꯥꯡꯉꯨ ꯅꯤꯡꯊꯧꯅꯤ, ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯣꯏ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯆꯥꯎꯊꯣꯛꯆꯕꯤ ꯃꯍꯥꯛꯇꯣ ꯈꯝꯕꯒꯤ ꯃꯁꯛ ꯎꯔꯨꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯦ꯫ ꯑꯋꯥꯠꯄꯅ ꯃꯥꯒꯤ ꯃꯁꯔꯨꯛ ꯑꯣꯏꯔꯦ, ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯔꯦ, ꯇꯨꯝꯕ ꯍꯤꯞꯄ ꯈꯣꯏꯖꯪꯗ꯭ꯔꯦ꯫ ꯈꯝꯕ ꯃꯥꯒꯤꯗꯃꯛꯇ ꯆꯤꯡꯅꯨꯡ ꯆꯥꯗꯤ ꯅꯣꯡꯒꯧꯕꯤꯅ ꯀꯨꯝꯒꯤ ꯅꯣꯡꯂꯦꯟ ꯉꯥꯏꯕꯒꯨꯝ ꯅꯨꯡꯁꯤ ꯏꯍꯧ ꯂꯥꯡꯖꯕꯤ ꯅꯨꯔꯥ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯊꯣꯏꯕꯤꯗꯣ ꯃꯊꯪ ꯂꯦꯡ ꯅꯃꯥꯝꯆꯥ ꯈꯝꯕꯕꯨ ꯉꯁꯤ ꯎꯒꯗ꯭ꯔꯥ ꯃꯋꯨꯗ, ꯍꯌꯦꯡ ꯎꯒꯗ꯭ꯔꯥ ꯃꯋꯨꯗ, ꯍꯪꯆꯤꯠ ꯃꯁꯦꯜ ꯍꯧꯈ꯭ꯔꯕꯗ ꯊꯣꯏꯕꯤ ꯃꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯍꯦꯜꯂꯛꯂꯦ꯫ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝ ꯄꯨꯔꯛꯂꯦ, ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯥꯈꯪ ꯃꯥꯕꯨ ꯉꯥꯏꯖꯕ ꯆꯦꯡꯂꯧ ꯃꯁꯛ ꯎꯔꯛꯇꯕ, ꯃꯋꯥ ꯃꯄꯥꯎ ꯇꯥꯔꯛꯇꯕ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯄꯨꯛꯅꯤꯡ ꯈꯣꯏꯗꯥꯅ ꯅꯨꯡꯁꯤꯖꯕ ꯈꯝꯕ ꯃꯥꯒꯤꯗꯃꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯕꯨ ꯋꯥꯅ ꯃꯇꯝ ꯂꯦꯟꯖꯔꯤꯕꯤ ꯊꯣꯏꯕꯤꯒꯤ ꯃꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯇꯣ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕꯤ ꯎꯕꯤꯗ꯭ꯔꯕꯁꯨ ꯑꯃꯝꯕꯗ ꯊꯧꯗꯥꯕ, ꯑꯉꯥꯟꯕꯗ ꯋꯥꯌꯦꯟꯕꯤꯔꯤꯕ ꯆꯤꯉꯨ ꯊꯥꯡꯖꯤꯡꯅ ꯎꯕꯤꯗꯨꯅ ꯅꯨꯔꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯦ, ꯈꯣꯌꯨꯝ ꯃꯥꯅ ꯊꯧꯖꯥꯟꯕꯤꯒꯦ ꯈꯜꯂꯛꯂꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫